ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯈꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯣꯡꯌꯥꯏꯅ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯍꯥꯏꯅꯈꯤꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯇꯕꯗꯒꯤ ꯁꯥꯎꯗꯨꯅ ꯁꯩꯇꯕꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏꯅ ꯁꯣꯛꯄ ꯄꯟꯕ ꯉꯝꯗꯅꯕ ꯊꯕꯛ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯅꯣꯡꯌꯥꯏꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕ ꯑꯗꯨꯗ ꯅꯔꯁ ꯑꯗꯣ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯔꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯌꯥꯏꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯧꯗꯣꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯗꯥꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯥꯛꯇꯔꯅ ꯅꯪ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯩ ꯀꯩꯁꯨ ꯆꯠꯇꯦ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔꯅ ꯃꯁꯤꯗ ꯌꯥꯝꯅ ꯉꯥꯡꯅꯔꯒ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯒꯦ ꯈꯟꯂꯗꯨꯅ ꯅꯣꯡꯌꯥꯏꯗꯣ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯣꯔꯛꯄꯗ ꯉꯔꯥꯡ ꯃꯉꯣꯟꯗ ꯒꯥꯔꯤ ꯄꯤꯔꯛꯈꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯈꯥꯝꯈꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯍꯜꯂꯗꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯍꯟꯗꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯁꯥꯔ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯁꯤꯔꯣ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯩꯅꯦ 30,000ꯒ ꯄꯥꯝꯖꯗ꯭ꯔꯦ ꯊꯕꯛ ꯇꯠꯂꯝꯒꯗꯕ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯍꯟꯗꯛꯀ ꯇꯧꯔꯕꯗꯤ ꯑꯩ ꯂꯣꯏꯔꯦꯍꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯅꯥꯟꯊꯣꯔꯛꯀꯦ ꯑꯦꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩꯁꯦ ꯑꯋꯣꯡ ꯁꯥꯡꯕꯝ ꯖꯥꯗꯣꯕꯅꯤꯅꯦ ꯖꯥꯗꯣꯕ ꯍꯣꯏꯅꯦ ꯑꯗꯣ ꯏꯌꯥꯝꯕꯅ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯅꯥꯟꯊꯣꯔꯛꯏꯅꯣꯕ ꯑꯣꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯃꯌꯥꯝꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯒꯥꯔꯤ ꯄꯤꯔꯤꯗꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ ꯑꯗ ꯑꯩꯅ ꯁꯥꯔ ꯃꯥꯗꯤ ꯗꯥꯛꯇꯔꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯅꯕꯅꯤ ꯑꯩ ꯗꯥꯛꯇꯔꯒꯤ ꯀꯝꯄꯥꯎꯟꯗꯔꯅꯤ ꯍꯥꯏꯕꯗꯨꯗ ꯄꯤꯈꯤꯕꯅꯤ ꯁꯤꯅꯤꯗꯅ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯑꯥꯏ ꯀꯥꯔꯗ ꯆꯤꯡꯍꯧꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯉꯕꯨꯗꯤ ꯌꯦꯡꯉꯤ ꯑꯗꯨ ꯈꯪꯗꯦꯗ ꯁꯥꯔ ꯍꯥꯏꯗꯅ ꯈꯨꯝꯂꯤꯕꯅꯤꯗꯣ ꯃꯗꯨꯗ ꯃꯣꯏꯅ ꯅꯪꯗꯤ ꯃꯗꯨ ꯄꯥꯕ ꯍꯩꯇꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯤꯅꯣ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯗꯅ ꯇꯛꯈꯠꯂꯛꯏꯕꯅꯤꯗꯣ ꯃꯗꯨꯗ ꯑꯩꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ 8 ꯐꯥꯎꯗꯪ ꯇꯝꯃꯤ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯅ ꯃꯥꯒꯤ ꯊꯕꯛꯇ ꯀꯟꯅ ꯆꯦꯟꯕꯤꯕꯒꯤ ꯍꯥꯞꯄꯤꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯔꯁꯤꯡꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯒꯨꯝꯕ ꯊꯣꯛꯍꯜꯂꯕꯗꯤ ꯊꯕꯛ ꯊꯥꯗꯠꯀꯅꯤ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯏꯕꯅꯤ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ 8ꯇꯪ ꯇꯝꯍꯧꯕ꯭ꯔꯣ ꯍꯦꯔꯥ ꯀꯗꯥꯏꯗꯩꯅꯣꯗ ꯏꯕꯨꯡꯉꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ MA ꯇꯝꯅꯅꯕ ꯇꯧꯔꯛꯄꯗ ꯂꯥꯏꯔꯤꯛ ꯄꯪꯇꯝ ꯇꯝꯁꯤꯜꯂ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯗꯅ ꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯅꯤ ꯑꯣ ꯑꯗꯨ ꯐꯔꯦ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯕꯅꯦ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯤ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏꯗꯣ ꯆꯠꯈꯤ ꯃꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯃꯥꯅ ꯐꯩꯖꯩ ꯆꯤꯡꯉꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯃꯁꯤ ꯗꯥꯛꯇꯔꯁꯤꯡꯅ ꯀꯣꯛꯆꯥꯛ ꯀꯣꯂꯥꯏꯇꯤꯁ ꯅꯥꯔꯦ ꯍꯥꯏꯁꯤ ꯆꯨꯝ ꯇꯥꯏ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯁꯦꯀꯨꯔꯤꯇꯤ ꯑꯗꯣ ꯂꯩꯍꯧꯈꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯌꯥꯏꯅ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯗ ꯐꯥꯔꯃꯥꯁꯤꯗ ꯆꯠꯀꯦ ꯒꯥꯔꯤ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯂꯨꯄꯥ 5,000 ꯄꯤꯒꯦ ꯍꯥꯏꯈꯤ ꯃꯗꯨꯗꯁꯨ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ 10,000 ꯄꯤꯒꯦ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯌꯨ ꯑꯩ ꯊꯋꯥꯏ ꯑꯃ ꯊꯥꯗꯣꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ 10,000 ꯄꯤꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯌꯥꯗꯕꯗꯒꯤ 30 ꯄꯤꯒꯦ ꯍꯥꯏꯈꯤ मदुदा सेक्यूरिटी अदुना करीगी पुगदौरिबा गारीनो हाइना हंगलखी मदुदा नोंयाइना वारी सिंगदु लोइना लीरबदी मतम लेररोय अदुना असिबगे थवाय मा थादोपा चतकदौरिबनी हाइखी नोंयाइगी वादुदा सेक्यूरिटी अदुना फरे अदुदी सेनदु हौजिक पिरो हाइखी अदुबु नोंयाइना युमदा चलुखिगे अदुगा पीगे हाइरमलगा गारी अदु पुखिबनी असम तौदुना हौजिकति नोंयाइ मागी गारी सेमलिबा वर्कशॉप अदुदा लाक्ले अदुगा
ꯒꯥꯔꯤ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄ꯭ꯔꯨꯞ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯁꯦꯃꯟ ꯄꯤꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯥꯛꯄꯗꯒꯤ ꯒꯥꯔꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯝꯄ꯭ꯔꯥꯗꯣ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯖꯥꯏꯅ ꯁꯣꯐꯤꯌꯥ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏ ꯎꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯗꯧꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯧꯁꯤꯟꯅꯔꯒ ꯂꯧ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯃꯨꯟꯗꯨꯅ ꯂꯧꯒꯗꯧꯕꯅꯤ ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨꯗ ꯁꯣꯐꯤꯌꯥꯅ ꯑꯗꯣ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯃꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯩꯇꯕꯥꯟꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯦꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯦꯝ ꯑꯗꯣ ꯃꯊꯛ ꯃꯈꯥꯅꯤ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯖꯥꯏꯅ ꯁꯩꯇꯕꯥꯟ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯣꯡꯖꯥꯏꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯩꯇꯕꯥꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯁꯩꯇꯕꯥꯟ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯁꯩꯇꯕꯥꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯡꯌꯥꯏꯗ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯇꯝꯅꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯁꯩꯇꯕꯥꯟ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯜꯂꯨ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯛꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯣꯏ ꯅꯣꯡꯌꯥꯏ ꯅꯪꯗꯤ ꯁꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯐꯥꯖꯤꯜꯂꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯣ ꯁꯩꯇꯕꯥꯟ ꯑꯩꯅ ꯂꯧꯊꯣꯛꯂꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕꯅꯤ ꯁꯣꯝꯗꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯖꯥꯠ ꯍꯪꯉꯤ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏꯗꯗꯤ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯔꯝꯗꯤ ꯅꯣꯏꯒꯤ ꯅꯃꯤꯡ ꯅꯊꯥꯗꯨ ꯍꯥꯞꯂꯒ ꯆꯐꯨ ꯑꯗꯨꯗ ꯐꯨꯝꯈꯤꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯡꯁꯨ ꯍꯥꯞꯍꯧꯗꯕꯅꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯅꯔꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯥꯏꯕ ꯇꯥꯟꯅꯕꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯗꯣ ꯐꯥꯖꯤꯜꯂꯒ ꯂꯩꯔꯦ ꯑꯗꯨ ꯂꯧꯊꯣꯛꯎꯆꯣ ꯃꯗꯨ ꯐꯥꯖꯤꯟꯒꯗꯕ ꯅꯠꯇꯦ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ ꯃꯗꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯆꯐꯨ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯑꯃꯥꯏꯕ ꯑꯃꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯆꯐꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯏꯕꯗꯣ ꯍꯥꯠꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯆꯝꯄ꯭ꯔꯥꯗ ꯁꯣꯜꯂꯒ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯏꯍꯥꯟ ꯍꯥꯟꯅ ꯄꯟꯈꯤ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯅꯕ ꯇꯥꯟꯅꯔꯛꯏꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯊꯤꯃꯤꯟꯅꯁꯤ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯗꯣ ꯊꯤꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯕꯥꯛ ꯃꯆꯥ ꯈꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯥꯗ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯇꯨ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯊꯨꯅ ꯆꯝꯄ꯭ꯔꯥꯗꯣ ꯊꯤꯔꯒ ꯃꯥꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯃꯗꯤ ꯇꯝꯅꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯁꯩꯇꯕꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯀꯤꯗꯨꯅ ꯂꯩꯕꯒ ꯅꯣꯡꯌꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯤꯠꯈꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯅꯤꯠꯈꯥꯏꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯆꯝꯄ꯭ꯔꯥꯗꯣ ꯅꯤꯠꯈꯥꯏꯕꯗꯒꯤ ꯅꯥꯗꯨꯅ ꯂꯥꯎꯔꯤꯕꯁꯦ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏꯗꯣ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯒ ꯀꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯁꯩꯇꯕꯥꯟꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ ꯑꯗꯨꯒ ꯍꯥꯏꯅꯔꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯩꯇꯕꯥꯟꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯐꯤꯌꯥꯅꯦ ꯍꯥꯏꯔꯒ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯊꯛꯀꯤ ꯃꯩ ꯊꯥꯟꯗꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯎꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯡꯌꯥꯏꯅ ꯃꯈꯣꯏꯗ ꯆꯂꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯈꯪꯂꯛꯏ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯀꯩꯒꯤ ꯅꯣꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕꯗꯤ ꯄꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯣꯡꯌꯥꯏꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯄꯨꯔꯒ ꯆꯐꯨ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯄꯥꯏꯕꯗꯒꯤ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ
aduna nongyai laklaga mamai makok samadaba wa mayam ama hairaga aikhoi bu ngauhallaga sampra do haujikti nekhai hankhre haujikti aikhoi chelabasu hingaroi sinaba sem saro ase hairaga nupa adudi noi aduga manakta leiramba yot makak amana magi manakta leiba nupa amagi makhorida thinki maruda nupa ado I mayam ama haithaduna leimai da tharo onduna leikhi madu upada makhoi mayam do kibuna loire adubu mi haliba nupa adudi nokpa lepamdi aduga saitabana leiriba aduda asum changsillaklaga mana pairaba yusai aduna thinnaba honrai nupa adugi mawung aduda saitabana nongbai ama puthoraklaga nupa aduda kapsinki masidagi haujik makhoi mayam bu hananaba tawramba nupa ado siduna leimai da tari haujik leiriba makhoi mangagi manungda ani sikhrabani makhoi ahum khaktamak ngaihori masdagi saitabana haujumak oja amaiba chitanjit ki manakta chananaba tawsi haiduna yum adudagi thonganaba honari matam aduda yum adugi thongado masa matomta gamlauna thingjilai aduga yum aduda thalamba mai ado mutkhrai mai aduna hek mutkibada makhoi mayam amaga kaunaduna lamnei masidagi mage phone lawthoknaduna flax kaplaga yingdarakpada makhoi ahumgi mamangda Sophia do mamai aduna makhoi ahumda onsillaga phaglangda naplaga leirami mamai ado pungpat patlaga khadang adusu kintharaga thrak jalaga leiri madu ubada makhoi ahumdo mana thokpa senakhri saitabana yum adugi makha thangba karom amada chensinki aduga nupa amana yum adugi chakchangdomda chensilai aduga nupa amana yum adugi floor mathakta kakhatkhrai asomna ahumdo saithoknarga leinakhi matam maduda yum adugi manungda nupi amana yamna kanna saina phangbagi lawba amadi kanna kappa kaya torki khonjal adu tabada makhoi ahumdi kibna loirei asomna leiringai chakchangda leiriba nupa adugi manakta kanagumba ama lakpagi makhol takhi maruda nupa aduna mana leiriba chakchang adugi thong adomda mana pariba phone adugi flax ado kapsillami adubu makhol ado mana leiriba mafam adu yorakpada tumina lekhri tawriba mawung singasida nupa adudi kibra masado loirabani asomna kiduna leiringai nupa adugi makokta karigumba mahi ama tap tarai maruda nupa aduna khangprek khangna mathaki ceiling aduda magi phone flax ado kapkhat lakpadadi Sophia do mamai aduna laimai do won tharaga makhong makhut aduna mathakta onkhatlaga ceiling aduda naplaga maya ihi higatlaga mamit ado ngoro ngonu panglaga naplaga leiramle madu ubada nupa aduna yamna kanna lawki aduga mahak longna tukhi matam aduda Sophia gi thawai aduna songsillatuna nupa adugi masada sangki masidagi nupa ado mamitu musilai aduga masa ado prang songlamlaga saptingna longna hogalai aduga sakhum aduda leiba makhoina sa sembagi thamliba thangjo ado paiduna yum adugi mathaklomda lakle mahaga lakpada floor mathakta leiramba nupa ado tuminna cheptharaga magi flax adu kaplagi jingli maduda saksangda leiruba Sophia gi thawai sangliba nupa aduna thangama parga lakpa do ukhi madu ubada nupa ado kadom chinsige haiduna koichin chelami tanja aduda mapu hatpa laiba Sophia ge thawai sangliba nupa aduna nupiga nupaga gi khonjalda hauna nuklaga hairi chelo aisu adugumna maikai marina khachillaba ka aduda senkhibani matam adudana aina senba aduga ngasina nakhoina senba asi hairaga kanna noi maruda nupa aduna lakliba du mahaki mamanaba nati manaba aduda Sophia ge thawai sangle khangbadagi Sophia aikhoi lale punamakse saitabana tawsi haibadagi tawkhibani harpa tarbasu mawana halo aikhoi karimata khangdi Sophia nupa adugi wadu tabada Sophia ge thawai sangliba nupa aduna kari nakhoina leite haiba numit aduda aina ising khajikta thakki haibada aigi imangda lenaraga ising thakkiba aibuna pithakidaba nupa adu nang natra asi yaram laga Sophia ge thawai sangliba nupa ado khonglei thuna sangchilaki aduga ka aduda leramliba nupa adugi sayengda Sophia ge thawai sangliba nupa aduna parak liba thang aduna yantharki madu nupa ado na aduna
ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠꯀ ꯀꯣꯟꯅꯅ ꯊꯥꯡ ꯑꯗꯨꯅ ꯐꯩꯅ ꯌꯥꯟꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯅꯔꯤꯕ ꯑꯁꯤ ꯁꯩꯇꯕꯥꯟꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯁꯩꯇꯕꯥꯟꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯔꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯆꯪꯂꯝꯕ ꯅꯨꯄꯥ ꯑꯗꯣ ꯁꯣꯐꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯩꯇꯕꯥꯟꯒꯤ ꯀꯥ ꯑꯗꯨꯗ ꯐ꯭ꯂꯥꯛꯁ ꯉꯥꯟꯕ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯁꯩꯇꯕꯥꯟꯅ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯃꯨꯟꯅꯁꯨ ꯌꯦꯡꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯁꯩꯇꯕꯥꯟꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯅꯤꯔꯛ ꯀꯥꯞꯁꯤꯟꯈꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯒ ꯀꯥꯞꯈꯤꯕꯅ ꯃꯔꯨ ꯑꯃꯠꯇ ꯁꯣꯏꯈꯤꯗꯦ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯃꯔꯨ ꯑꯅꯤꯃꯛ ꯄꯥꯟꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯁꯤꯈꯤ नुपा अदु सिबदा सैतबान यामना नुंगाइरमदि मरमदि नुपा अदो मागी मखुरागी मसानी मसिदगी सैतबानना मागी नोंमै अदो युम मनुंग अदुदा पंकापता कापखि आसुना लैरिङैदा युम अदुगी मनुंगदा नुंयाइना सैतबान सैतबान हादुना कौरगा कोइथि थिरई मदु सैतबानदो यामना साउना माना लैरिबा का अदुदगी थोरई अदुगा नुंयाइदा नुंमैना नमलम्मी अदुगा नंगना खरक तौरगा अखोइबु सिननबा होनरिबा नत्रा हाइदुना नोंमै अदुना कामनबा तौबी नति नति नुपा अइना लाक्लिबसे अइना येंबा अमाइबदुना अखोइ थवाइ अदुदगी कनफिके अदुना नखोइ पुलप लाओ हाइदना ngairga lehori aduna ai nui kौबु लाइबने अदु मखोइ सिंगदि कदाइ चखरबगे हाइदुना हंगलई मदुदा सैताबाना असेंग बनना हादिबसिबो हाइदुना हंगी मदुदा नोंयाइना असेंग बने सैताबान हौजिक मदुगी मतम नत्रे नों nganjingai तहुगदबा थबकनी चलछि लाओ हाइदुना सैताबान बु सिंगदुना पोरकलै मदुदा सैताबान सु होय हाइदुना नोंयाइगी मतुंगदा इनरकलै मसिदगी मखोइ अनि नोंयाइगी बाइकदा तोंगदुना लाक्लै आसुना लाकपदा सैताबानना नोंयाइदा काइदनो अखुना लाक्लिबा सिबो हाइदुना हंगलई मदुदा नोंयाइना आई यौदरे बाइ हाइदुना हाइरी अदुगा यागना थोरकलगा सोफियाना सिखिबा गोडाउन अदुदा पुरई मदुदा सैताबानना नोंयाइ कइनो सिरि सोफियाना सिखिबा मफमदुनिने हाइदुना लाउरई मदुदा नोंयाइना आइदि कमाइ खंदुनो अमाइबना ताकु मफमदुदा लाकपगी वाने लाओ माइबदो मनुंगदा लैरिबनी कुइरगुमसे लाओ आसि हाइदुना सिंसिनबो होनरई मदुदा सैताबानना नोंयाइदा नोंयाइ आई अदुक हंगना पंगा मी नतिनी नंगना तौरिबसी आइबो सोफियागे लांगदा थुनुनबो नत्रो अदुदि नंगसु आइना लोइसिनबा तारेदना आसि हायरगा मागे नोंमै अदो सतुरकलगा नोंयाइगे मकोकता नम्मी मदुदा नोंयाइना सुमे सैताबान नंगना हाइबदो कानदे सैताबान मसिदि आइना तौफना आइना फंगबा अदुगा नंगना तौफना नंगना फंगबा नत्रने सोफियाना नंगोंदा करीमदा तौबा ngamdri नंगोंदा सोकपा पाइबा थियंबा अमता ngamdri नंगी मिसिंगदि लोइना हाटख्रे अदुबु नंगोंददि पोसक अमा यावबदगी महाकना सोकपा ngamdre पोसक अदो अतै करेसु नति नंगी नख्वांगदा किजिबा जंत्रासिनी आसि हायरगा नोंयाइना सैताबानबु लाक्तुना इंथुरमी अदुगा मागी मख्वांगदा किजिबा जंत्रा दो थदलगा कन्ना चेनख्रे मदुदा सैताबानसु फुक हौगलकलगा मागी नोंमै यदुना नोंयाइदा कापखि मदुदा नोंयाइगी मखुटकी ओइ थंबगी पाम्बोमदा खेतखि आसुमना लैरिङै सैताबानगी तुंगदगी कनागुम्बा अमना सैताबान हाइदुना कौरई मदुदा सैताबाना तुंगदा सक लैथोकलगा नोंमै अदुना कापखि मतम अदुदा नोंमै अदो मरु लोइरे मरमदुना महागना अकोइबा अदुदा कोयेंग जिंगनिङै मागी मखोंगदा कनागुम्बा अमना पाइरकलगा ममांगलोमदा खंचिंग चिंगी मदुदा सैताबानदो तुंगलोमदा भमलाउना तुखि मसिदगी मागी मखोंग अनिदो पाइरगा मसक्ति उदबा कनागुम्बा अमना मागी मखोंग अनिदो पाइरगा सुकना ममलबा गोडाउन अदुदा सिंसिनखि आसमना सिंसिनखिबा ngaihak lairaga सैताबानदो कन्ना लाउरखि सोमदना नोंयाइदो मागी मखुटकी असोकपा दो लायेंगनबा मागी गाड़ी अदो थौदुना लाक्लै
asumna mahak ngarang mana layeng lamba hospital aduda laklaga magi anaba ado layeng khi matamdu nongalamdagi pung mari heli manga tarakli asumna magi asokpa tu pendes jetlaba matung mahak magi yumda chananaba thorakpada tumthin nganbi ga thingna maduda nongyaina tumthin nganbi natro haiduna hangi maduda tumthin nganbi na au mane nang hana khoida laamba gunda du natro haiduna khumlai maduda nongyaina as yam mawong tanabu khangbiramni ne kana ngamdrage haiduna hangi maduda tumthin nganbi na ini ama laihok tobudagi pukhalakpani haiduna khumlai maduda nongyaina phare adudi aisu chalage numa amuk thingara si hairaga chanana batawi maduda tumthin nganbi na thingnargum se aidi gundaga thingnaba yamna kijai haiduna khumlai maduda nongyaina oi thok tongnu thinagadorimi ibani gi waridi noi maningdagi hokrabani ai chale hey asi haram laga nongyai do satkhri maduda tumthin nganbi su momon nuklaga mani gi manakta sangkhi masiki matung nongyai do mafam amada lai aduga manak adai chatlamba nupa mada phone amukta tawjagi hairaga phone adudagi police ta asiba ama leire haiduna pau pikhi aduga mafam jaga adusu haikhi mahaki phone dagi tawrabadi likai miyamna khangnarakpasu yai khanbadagi manak adai leiramba nupa amagi phone dagi police ta pau pikhibani masedagi mafam aduda police sing laktuna jengbada labuki matai amada leiba pungsong songjillaba kenel amada Sophia gi asiba hakchang ado leiramki masidagi police na asiba hakchang ado lokhatkhi aduga makhoi gi imung manungda nakhoi gi nachanupi ama mangki haiduna photo amaga konana report tawrakhibatu haujik photo aduga manaba ama phangle chumra yimu la o haiduna pau pikhi masidagi makhoi gi imung manung sing laktuna yengbadadi chumambadagi yamna kapnakhi masidagi yumda puduna Sophia gi mathong mangam pangthokhi numit aduda setaban gi kangbu aduga tharaga punna makhoi taruk poloikhi numit adugi numidangni nongyai du mangonda phamlaga thabak singa to pangthokhibagi nena tana leiri matam aduda makhoi gi yena khada kana gumba ama leiba do nongyai na ukhi maruda nongyai na karinuni Sophia gi thawai adubu haujiksu aigi inaktagi hanjiba jalane asumna khankhi asumna khallaga mahak imungda changlakli mathangi nongale nongyai du amaiba sitanjit na leiriba hospital aduda lai adubu amaiba sitanjit ti discharge tawkhre haiduna leiramdri masdigi nongyai na amaiba sitanjit ki mayumda amuk lakhi aduga amaiba sitanjit ka unakhi ipu karino Sophia gi haksang du ngarang poloikhre magi thawaina pangthoknaga punama pangthoklamle aduga ngarang nongdangsi aigi inaka thawai ama laami masina kamai toribano ipu ai bungo ai haige mado Sophia gi thawai na tine ai ne nangonda thakiba khulai ado hanjindri aduna ni ne fare haujikti thabak lorebadina hanjallage ko adudi ipu ngahan aina sapu lokthokpu numita aigi gari maningda tongrakhiba dusu ipu gi khulai ro mane madi nanga dum loinaraga leiribani ne hoi phari ipu adudi ngasimak ipu gi khulai do lokthokpiro asi hayam lagan nongyai na amaiba aduda lupa sama pirami numit aduda nongyai gi matungda gari maningda nablakhiba awangba musinmuba adusu nongyai na khangnun leiramli adubu ngasidi thoram punamak loirabani na mahak harau nongai na mayumda hankhi wariasi matang asida loijari wariasida soikiba lankhiba wahai wata yaurabasu tabiriba singna pukchen chauna ngakpigani mayambu aroibada amuka hana khurumjari